Laithau village da laikhidraba athauba taraga humdoi ga chatminakibani haiba miyoi amasu AR na imung manunggi miyoi singda khusinakre haukiba December 3 da Tecnopal district ki Laithau village da Kuki militant singna maitai na ha taraga humdoi faraga makhut chalaba matungda miha thina hatpikraba sing aduga chatminakraga mafam khangdana leirakiba na ha ama ngasi kuntaruk suba sector AR palel gi makha da leiba ahum suba Assam Rifles na Tecnopal police station da sinarakpadage amuk Tecnopal police na palel police station da puraktuna imung manunggi miyoi singda khusinakre haire ngasi yumgi miyoi singda khusinakhraba miyoi adugi maming Laisram Rajesh sahi kuntaruk apokpa Laisram Nageswar kauwe Hairok part 2 bazar mamangdagi ne mahak laikhidraba naha taraga humdoi aduga punna chatminakhraga lambida masa ngamlaktabadagi thawdok thokpham yawdringai mafam amada laihaukhibane masigi matungda December 3 da Laithau village da maitai taraga humdoi bu Kuki militant singna faraba matung miha thina hatkhiba thawdok adugi pau mahak masamaksu taba phangkhe mahakna masa ngamdabadagi lehauramdaba tarabade mahaksu asiba khayata taramgadabane naha taraga humdoi hatkibagi pau taraba matungda mafam amadagi amada chatuna mahaki punsi hingnaba leirakpadage AR kangbu thengnaduna imung manungda khusinakibani haire panba yabadi kakchingdagi naha amasu khongchat aduda yaukhibadage nanthokhtuna selakpadagi kamjongda leiba AR na rescue tawraba matungda yumgi miyoi singda sinakibasu leikrabane